पीरी अखोई मयामना टेक्स पीबगी प्रजा मयामना मधुगी दमकता मोय तोलोब चारगा नत्रगा गवर्नमेंट रन तौरगा लैरगा इरमदम लेपाक इचम मिचम सिंसिदा ngasi government na madu ngakpa protection piba ngamloi haiba tarade government lebegi atha leite asigi tamakta security forces state ki center ki india government na tolop piraga ngak seni ngai gi tamakta thamli bani aduga ngasi mi ama phobada ngak pusu ngamde pha pusu ngamde adu eradi loina hanbi gro tolop su chabirunu nomai su paibirunu akhoi lamdam sida waiching ni ngai ni lamching ni ngai ni Oi hanbana pay akhoi oina akhoi ni thokpa ngambado akhoi tawrage haibse akhoi haining rakre aduna ngarang ahandu asonda mi ambush tawraga laibak thina ahum laikhide haibado akhoi loina condemn tawe chumi adubu kanana hatpuno karambano hatpuno haibado thithok tringaida karimsu maram laitabada ichino lengmei sing naga sing micham sing da lambi de heta pharaga asumaina ngasi phobada thadokdadana लेरिबा हाइबसे करम्बा पृथ्वीदा सि लो लेगे हबा सा लमचतनी मतमदा अफगानिस्तान दा ईरान दा इराक दा अतोपदा पाकिस्तान दा टेररिस्ट ना तथरे अदु तौरेना टेररिस्ट मयामगी तथरंबा मयाम दो ngसिदी अतोप लेपाक नतना मणिपुर दा ओइना टेररिस्ट से तथदन लेरे असि अहान बनते इचिनाव लेमै सिंगा खुद थाबा नुपी सिंगसु खुद यावना खुद थाबा खुनगी मीदा मई चंगलगा मई थाबा चथुत सिंकयादा थ्रेट तौबा फाबा पुनबा फुबिबसे ngसिना अहानबा नते तौरिबा टेररिस्ट सिंगना चथरिबसे अदुबु मसी गवर्नमेंट ना करिमता एक्शन लखतप ngsi फाबदा ngamdaba हाइबसे मसीदिगी मोइना हेना थोना लेरगा तौथोरखरबनी अदुना गवर्नमेंट ना अथुबा मतमदा सिगुंबा चथरिबा मी सिंगसि फारगा फजना बिफम थोकपा मरां दंदीदु पिरकांदा मतुमनावदा सिगुंबसे लेरोइदबनी अदुबु ngसिदी याम इकाइनिंगाइदी ngarahan sigi konsakhulgi manakta phakiba haibase kilometer chama lising ama thabaksu nati only 20-25 kilometers ni masida lengak ama leina surrounding sida security forces bayam thamnaga sida lema khongda army gi headquarter leiraga leina mitara ni pan se phakiba kanda Garimatat maduda operation changlaga gandaba haibado adudi akhagi security leriba lengak leriba sina phasunu haibaga chammanai aduna ngasi ichinaw mayam da ina haining badi phaba hunba chathariba phataba lamcha chathariba sagi lamcha chathariba terrorist ki chathariba di tawge haiduna moidi chathage na chatharabani tawrabani akhoi ngasi haigada base kana da no akhoi di government da haibatai Government security tamakno people singa protect tawninga gi tamakta akhoi lam protect tawninga gi tamakta government se thambani aduga ngasi government na garimata thaba ma panthokdaba haibasidi akhoi bu minambani adu akhoi ka dongai dasu lemna laibe yaroi aduna ichinaw naga lengme atopa taluk mayam ngasi sida timbiriba ima ibel na khoi waram ni akhoi khale khange kanamata ningba kaiba ningba hanbigno akhoi na hainingadi akhoi asigumba pataba chathariba mayamse mase achumba wayalama puraktri phobadi akhoi lemina batai lepkadabani aduna ngasi pendaba akhoi mayam lai adubu government na hairiba phakiba mi sing adu kandong amde hairibase yamna mase akhoi ikai ningai ni aduga adungba chathariba mi woi sing aduda nomai paiba singna nomai single shot chu tawdaba phaba punbasu tawdaba aduga oidaba padaba swaida imphada kadai micham singdedi security singna aduga government na pharaga phuraga punba jail da happa loka da happa mayam akhoi thenare aduba phataba chatharaga micham singda hatlaga pharaga sigumba mayam chathaba sidi ngasi akhoi gi lengakna karimata action lokhatpa ngamdaba haibase akhoi justice se leitere akhoi karamaina hujing micham akhoi se hingadabano akhoi loina ma hujikti Kari aisira safety ki mafam leitere amada wairasu aduna ID ngasi se khitang kaino tawre noi leader sina khanbiro ID yaradi akhoi yauna matam tharo ngasi sak mak hojik siloiraga chase arasu chase akhoi mayam chalaga chief minister ki banglo da governor ki banglo da changlaga mi phakiba taruk to hojik phawda release tawdabado
ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯤꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯆꯪꯁꯟꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯇ꯭ꯔꯥꯏꯕ ꯄꯤꯄꯜ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯁꯤꯡꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯦ ꯁꯥ ꯖꯤꯕ ꯁꯥ ꯐꯥꯎꯕ ꯍꯥꯠꯄꯗ ꯁꯥ ꯃꯈꯨꯟ ꯂꯤꯔꯒ ꯊꯤꯔꯒ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯗꯅ ꯁꯥ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯦ ꯍꯥꯠꯄ ꯃꯤꯗꯨ ꯐꯥꯎꯕꯗ ꯇꯟꯗꯤ ꯄꯤꯔꯦ ꯐꯥꯏꯟ ꯇꯧꯍꯜꯂꯦ 사 아기 사 법은 집어 법보다 망 기버 간다 선 법보다 일월 법보다 오 법보다 하면 법보다 거기는 기러가 어두기 아중거 부토에 어시 미따라니 반 파르가 어제 미따루 법보다 어시 노미가 홈 수르바 머리 수르 법보다 센트럴 거버먼나 머리불기 거버먼나 뚜미나 레바 하이브세 아이코이브 미워이는 나오더래 선ing백이 폴리티사이즈 도백이 와나대 시디 수중중대 अदुना अखोइना कनादा हाइगनी गवर्नमेंट अखोइ हाइगनी मोइरमदि मखोइगे अथॉरिटीनी मोइगे रेस्पोंसिबिलिटीनी तौबा मी नोमै पाइरगा पुतो तौबा मी दुदि मोइदि तौगेना तौबनी मोइना ngमोइ हाइबा तारदि तसेना गवर्नमेंट हाइरो अखोइना करी अंगम नोइबदो अखोइसु अखोइगे अंगम अखोइ तौबा ताइ